ado mayamnasu hangbire yamba photo video je number hobiro adagi khara na sumaina haibire masigi nupasibo sigrabo kumai tawbano na ko ado ai sidi ai atum lay ai thabak yam chinba khurumjari mayam ai say phana kuina chahi manga rom sure na video namak tabse video thagatabje do mayam na comment tawre ai chahi manga lepurasu amumu ai comment phange ba ko ai gi video ari bada mayam na comment tawbiraga yamba karai da chakre nang kai tawrage video namak tradi tharak tradi na ado ai se thaina lockdown to bo matam 2020 adagi ai mukbang tawne ba ko yum dagi mapan thokpa yadaba dagi yumda sum lesson bado kano tawba matam lemado yam wagi ba ko aduduna aina mukbang kano tawgibane semaga sum matat sum thagatkibane ba ko ado mayam na nungsi bidana ai followers 12,700 adai muk yawrabane ba ko adagi ai kano se video thagatpa lepe video thagatpa lepodagi di ai for kano se ai gi subscribers se sungai hengatare ado hojikti ai video je amuk resume ko video je amuk number horage na khalle ado ai je hojik paisa mayam collect tawe ko foreign gi thaina dagi 2003 dagi ado sim ai si je mayam da aina share tawge tawjabani ado bu paisa sigi paisa gi na ama laigre ado chabagi se ai thaina aina mayam thongna thakna tawdo maina tawbo makting amaroi kagino da ai thongma thakpa dagi lotion ba phengba chamje yam wai ko thabak wana halaga dagi main tawbo singse yam wai duga thangsno mai singse di tumba jini na pami se aduduna matamje yamna thadadre ba chak thongma thakpa dagi video number phengba chama tawba dai pot laiba khotpa mayam chaw tawba chapadu matam yam changi dai wasu wai ko dai mi hima lenaga tawdi phaba ko thongbi da thong thaktana tawraga aina chaba khak oirdi phaba ko adu natabani nei sai thanan tawbani na yam wai adubu ai chak thongbadi lepte ai Instagram da mayam khangbi ba mina di khangbi rangani ai Instagram da aina nomagi chaga daba dai kano tawdab jing do photo namabu bi thagat pane ba ko adugi sing do yamna mak chaw da bidane khogi mathel lukoi ko ai gi tangai phadaba cha kama ne nga ma ne iromba ma ne khot na ba kharane adu do tawraga tawri dum photo thagale adugi do aina video matek namaga sam thagat ken hojik khalle YouTube da ado mayam na zu hangbire yamba photo video je number hobiro adagi khara na sumaina haibire masigi nupasibo sigrabo kumai tawbano na ko ado ai sidi ai atum lay ai thabak yam chinba haibadi wabado thabak halaga thongma thakpa tawraga video number khotpado ngamdabana ai video tokthokpane hajai tarum mukti surmane video namdabase anda hojik amuk chabagi ju tawrake aduga ai mainly ko currency paisa mayam da utlaga ne rakuma kari tawba dai mogi values in akhoi india gi paisa du changdam matam da kyam laiba dum sing do ai mayam da share doge na ai videos number haujarakpane ado yengminarase mayam makha ta video ngai biro ai chabagi ju adagi atopa lam gi paisa sing ju aina mayam da share doge video sing do mayam ngai minarase ngasigi di tangsita kindness Kurumzai.